Separate administration ki WAKHALLON TUNGOINARAMLAGA MANIPUR ki government SEMBADA SARUK YAKHIBABU Kuki zo MLA SINGBU BOYCOTT TOUBAGA LOINANA CHURCHANDPUR da HYENG Kuki students organization Churachandpur na Pung kunmari ki total Shutdown Laothokkhre KSO Churchandpur ki maikiri ki thadorok pachirol amada Kuki jo singi representative oriba singna thazaba manghanduna Manipur ki anoba lengak semba matamda Saruk Yakhibabu nungnangba phongdorakli anoba lengak semba da Saruk Yakhiba Kuki jo singi mihut singadu Guwahati da pangthokiba nampi conclave ta laukiba waref singbu thawoidabani amadi apunbagi waref adubu karisu leitana manghanbani haiba wafam thamlakli maram aduna Kuki Women's Organization for Human Rights ka khutsam naduna koite ground dagi peace ground tuivong fawa hayeng lengak sem kibai Yaukhiba MLA singi mayokta pangtokadoriba miyamgi oiba khongset asida miyamna saruk yabiyu amadi shutdown aduda analaengi athu akai maru oiba thabak sathok sasingi oinadi komthokani hari